Say hi, Mama. Say hi. Say hi, everyone. Hello, everyone. Welcome back to my channel. I am Bukharamjeri. Ege Inka gana. Ege channel Canny Ana dagi. I am ege channel da taramna okchari. Ege Inka gana shi dirakchare. I am gi mama da video na bama porakna. Gashi gi video shi di magi Chaumba da. I am na. Mabu ashirwad oina kari gift bi adugi gift myam agi Inka di maraiba phai haibatai madi gift ta phange myam na mabu ashirwad oina gift ta pibire adu ai hujik myam mamangda open to jage myam jengbiu so khwaidai ahan bada ai magi nungshirawa cute oiba gift kara jenghan jage machina America dagi agi New York ta iche leibado adugi itei la ammi myamna ubiri duni agi blog ta adu itei da mogi family dagi yang mari yang lei moida adu moina pirakpa adu ai amamam tona pajage jamshatina cute ni moi video call da prai moi warishane aduga moi jamna close ni amaga moi shu inka hana jengni hojik khai ahan bada ashida leire agi ichegi macha athoibi mana jiglei she happy rice feeding ceremony from athoibi asida leire magi iyangi warana horen inkana chawraga asi mamche uraga ma nuksijeni sweet memory oidoini magi thank you cheche han inkana monganda cheche han naina kauri aduna monganda cheche han na nonda pirakpa chema. Next, happy rice feeding ceremony Inka by Thawai. Ashina Thawai na pirakpa. Manunda mayama jiklei ashida my question answer. Shigana lady, hi, you are so cute. Hello Inka, I wish you a great life. Here's a riddle. I am a big country and owns everything. What I am? Shida mahare shi quiz ni. Like a quiz, mashiga akogi mirror the jenga, mashiga answer shape jengana hana, hujikti inkana jengna mudawina ma chawraga jengani. Thank you, Thawai. Hari kisnanan kari toiba. Ma, happy rice feeding ceremony Inka by Amy. They're really so cute. Ashigana mana manung da irakpa. Good luck. Riddles. I am a person, but I can fly. What I am? No, sorry. What am I? Your answer. Ashida leire. Ashi horen Inkana chawraga jengani mashishu. Ashigana leire rice. Ashigana Inka. So cute. Thank you, Chichimi. Ashina rice feeding Inka. Ashina thaja dagi. Chiche thaja. Thank you, Chiche nanu. We are very excited Inka. Mashiga mana magi kenona jiglei yang nena. Very cute. Thank you everyone. Thank you. Thank you. Nangna chawraga shi myam chi jengdeni. Okay? Thank you. Okay. Ashina Inka gi mabok amashung mamcho and mamton moi Australia da lei lakpadi ngamdare aduna moina ashirwad oina ashipire chain ga locket ka moina pire. Okay. Next ashigi chomai icheton ga iteiga New York ta leibado moina piba chomai ga khongji ga khoina magi bracelet leibiba mama pana bracelet leibiba. Ashina from Pupuradhe. Thank you Pupuradhe. Pupuradhe egi di mamtoni Inka gina pupu tare ashita chomai. Thank you. Ashina mamton moba amashung ini lilia moidagi bemada piba egi di mamton adagi bemagino pupu tare. Thank you mamton and ini lilia. Ashina Pandho egi ite mana lebi rakpa bemagi tamaki New York tagi ma lakshula ami masana shula ami
dagadi gift show na lebire ashida ashima ashida furitama mashina egi ije ton moi bani amantani family ni ashina mangondagi set ingangi ashidana blanket maga ashina moi lakpaga shanali konjupi baga loina na ashimi amchi moina oina bibire thank you ije ton ga iteiga next ashidana hajaraba cute nupi machagi na phiron parmakti phajei ashina pupuramdagi pupuram and family inerotna thank you mamtoram and inerotna ashina party dress damocha amashung ichemenokadagi thank you mama do Akagi Inka gi mapagi magi senior friend Dr. Sweb Sai thank you mangundashu mana mashigi set ashiga shigi pant ki set ka pant ka fruit ka set thank you Dr. Sweb bhai next handam na akagi Inka gi mapana bemagi mapana mana thabak toba office to dagi magi colleague plus magi honor duna mapu duna pirakpa ashiga leire they're so cute furitma shiga chu hujikti ingham dani akhoi sida Christmas to change ashina Christmas ki kena tawna leire shiga na pant ashangi later. Thank you Malik Bhai for your gift, beautiful gift. Handa mukna ashina khagi imanabi ashina rumadi degi mana shiga fruit maga pant maga thank you Rumadi for your beautiful gift ashina iche benton amashung da promote ki magi tegi thank you iche benton amashung da promote ma chauraga magi pukham tengot dai da sujarani ma chakcha na pe sida leire ashiga ashirwad na cash shupi thank you so much ashiga maga leire ashina gupenda haina bemagi mapagi Inka gi mapagi magi friend senior friend mangandagi Gupenda thank you Gupenda for your beautiful gift next ashina bemagi tamaki akhoi park ta shum chatpadagi phangnabadai akhoi samar da park ta koiba chatpada aduga chatpadai phangnaba uncle auntie Indian ni moi adu moina bemagi tamaki pirakpa ashida pant maga furit ka thank you auntie and uncle for your beautiful gift ashida gift maga leire akhoi ingham dagi phajaraba magi imung manungda lit na bai mapanda khara ining ni tawada jilit pa jana bai hena ma shu khogi Selim bhai ma park ta chappadai phangnaba khangnaba bemu jamna luna dori moi uncle auntie ga ma kena Selim bhai ga aduda mana bemada gift ma piningi haina aduga moina piba shiga leire thank you Selim bhai for your beautiful gift ashigi hujiki clip mayam shina akoi itei lakpada icheton gi family New York tagi mogi family gi maikei tagi oina bemagi tamaki moina gift tharakpa firon madugi open toba thank you paramakpu Inka bu nungsibiduna paramakna mongonda phaja ba gift pirakpagi tamaki hujik ahambada hangisina icheton gi manau nupi amashung egi friend opina pirakpa bemagi tamaki thank you Opi phaja ba firon pirakpai tamaki ma already lit pashu haure thank you so much
Ashina? 저 미션 없거든. We wish you 토요일에 English ka choide na kore. We wish you all the best, Inka. Love from Ankur and Emmy. Ore Filona, Hare Krishna. Paano siya kare? 이런 거 스나가 나가요. Ado nini. Siya na pen na. Siya siya free. Wow. Okay. Ashina, lot of love and blessings for our princess from Shipu and Nimni. Okay. Wow. She's set. Okay. She's think can be set. Okay. Okay. Next, Ashidana mayamna Ashirba doina bemada lupa hapirakpa ay mogi me maming haijarake maming pajarake Ashida leire ahambada lejare from Nishi Sharda Malem and Shayan to Inka Sheram Shudebi. Thank you Manishi Ine Sharda Malem Amashung Shayan bu. Thank you so much. Next, Ashirba doina Mama Shoni Monihar amashung Ine Shanti moi lakpadi namdare onstanda program da moi lakpadi jaubadi namdare adubu Ashirba doina moina pibirei. Thank you Pupu and Bobo khaira mama. Thank you Ine Shanti amashung Mama Shoni Monihar. Ashidana Ashirba Chorup Shipon and Vijay Dashgupta. Thank you Vijaydi and Shiponda. So I give friendly. Thank you Shorab. Mamtan Shorab, thank you. Shorab shegi idam chagi machani. Makshu ashida lei. Ashidana Cheche Foni, Cheche Chaubi Foni degi. Welcome to the Mother's Art Inka Sheram. You are our new member that we really welcome with the heart and soul from Cheche Chaubi Foni. Thank you Foni for your sweet words. Ashigana gift card oina. Krishna Di and Dhruvo Dada, thank you so much for your gift. Paramak agi video share one ito na jing bibeta maki. Thank you. Chaumba da lakpiriba mayam padamak lakpiramba mayam padamak amashung phaja raba gift bibirak paita maki. Thank you. Phaja ba Ashirba aina mayamna thabirak pa bibirak paita maki. Thank you so much mayam da. Thank you everyone for coming to our Inka's Annaprashan. Thank you everyone for your gift. Thank you so much. See you in my next video guys. Bye bye. Okay, bye bye.